Matthew chapter 7 Mibu wayendanaba tambiba. Nakoibu wayendanaba wayelluganu. Maramdi nakoina wayelluba adugumna nakoibu wayengani. Aduga nakoina oluriba chang adumakna nakoibusu amuk hanna olagani. Nahaki mitta leiba khangel adu udraga nahaki nachin nanawgi mitta leiba singkup adu karigi yenglibano. Nahakna nachin nanawda karamna aina nahaki mitta leiba singkup adu lauthokpige haigadoribano. Aduga yengu nahak nasamaki mitta khangel lei. Afasa sinaba ahanbada nasamaki mitta leiba khangel adu lauthoko. Aduga nachin nanawgi mitta leiba singkup adu lauthoknaba nahakna sengna uba ngamgani. Hui singda asengba pot piganu. Aduga nakoigi mani mukta ok singi mamangda langsinganu. Natrabadi makoina madu makongna nethatlaga onsillaktuna nakoibu machet machet segaigani. Haijanaba thogatpiba. Nijau aduga nakoida pibigani. Thijau aduga nakoida phangjagani. Thong thinjau aduga nakoida hangdokpigani. Maramdi nijaba mi khudingna phangjai. Thijaba mahak aduna phangjai. Aduga thong thinjaba mangonda hangdokpigani. Natraga masana tal niraga mangonda nung pigadaba mi nakoigi narakta kana leibage. Natraga mahakna nga niraga mahakna mangonda lin pigadra. Nakoina phattaba mi oirabasu nakoina nachasingda karamna afaba khudon pigadage haiba khanglabadi sargada leiba nakoigi napana mangonda nijaba makoida kayada hena phaba khudon pibiroidage. Maram aduna mi singna nakoida tauhanningba pumnamak nakoinasu makoida tau. Maramdi masi wayel yathang amasung wa takthokpa mi singi wa aduni. Thong ani akuba thong aduda changu maramdi amangbada tanaba thong adu lawi amasung lambi adu paki aduga maduda mi yamna changi. Maramdi hingba yaunaba thong adu khui amasung lambi adu chappi aduga madu phangba mi yamde. Mahaidagi khangba yawgi phijet setuna nakoida lakpa adubu manungdadi tamthiraba kaisalgi mawongda leiba wa takthoksinaba mi singi maramda cheksillu. Makoigi mahai singdagi nakoina makoibu khangani. Mi singna tingkhangi mongsong singdagi angur natraga tingkhang pambi singdagi hayit heknabra. Matau asumna afaba upambi khudingna afaba mahai yali adubu phattaba upambina phattaba mahai yali. Afaba upambina phattaba mahai yanba ngamde natraga phattaba upambina afaba mahai yanba ngamde. Afaba mahai yandaba upambi khuding yanthattuna mainungda langsilli. Maram aduna makoigi mahaidagi nakoina makoibu khangani. Aingonda ibungo ibungo haiba mi khudingna sarga leibakta changloi adubu sargada leiba ipagi ningba tauba mahak aduna changani. Mi mayamna numit aduda aingonda haigani. Ibungo ibungo aikoina nahaki mingda wa takthokhiba natra. Aikoina nahaki mingda but sing tantokhiba natra. Aduga nahaki mingda matik leiba thabak sing tawkhiba natra. Matam aduda aina makoida haigani. Aina kaidongaidasu nakoibu khangkide. He ain thausadabasa aingondagi chathokro. Yum saba asingba amasung apangbasing. Maram aduna aigi wasing asi taraga tauba mi khuding nungjaw mathakta yum saba asingba miga manai. Nong chuduna ising chaurakle. Nungsit silaktuna yum aduda yairare adubu yum adu tude maramdi yum adu nungjaw mathakta sarami. Aigi wasing asi taraga taudaba mi khuding lengoi mathakta yum saba apangba miga manai. Nong chuduna ising chaurakle. Nungsit silaktuna yum aduda yairare maduda yum adu ture
ꯍꯥꯏꯕꯗꯤ ꯌꯨꯝ ꯑꯗꯨ ꯈꯨꯇꯨ ꯊꯤꯅ ꯇꯨꯔꯦ꯫ ꯖꯤꯁꯨꯅ ꯋꯥꯁꯤꯡ ꯑꯁꯤ ꯍꯥꯏꯕ ꯂꯣꯏꯔꯕꯗ ꯃꯤꯌꯥꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯇꯝꯕꯤꯕ ꯑꯗꯨꯗ ꯏꯉꯛ ꯉꯛꯂꯝꯃꯤ, ꯃꯔꯝꯗꯤ ꯋꯥꯌꯦꯜ ꯌꯥꯊꯪꯒꯤ ꯑꯣꯖꯥꯁꯤꯡꯒꯨꯝ ꯅꯠꯇꯗꯨꯅ ꯃꯇꯤꯛ ꯂꯩꯕ ꯃꯤ ꯑꯃꯒꯨꯝꯅ ꯃꯍꯥꯛꯅ ꯇꯝꯕꯤꯔꯝꯃꯤ꯫ ꯆꯦꯞꯇꯔ 8 ꯀꯨꯁꯇꯤ ꯊꯨꯡꯕ ꯃꯤ ꯑꯃꯕꯨ ꯐꯍꯟꯕ꯫ ꯃꯍꯥꯛꯅ ꯆꯤꯡꯊꯛꯇꯒꯤ ꯀꯨꯝꯊꯔꯛꯄ ꯃꯇꯝꯗ ꯑꯆꯧꯕ ꯃꯤꯌꯥꯝ ꯑꯃꯅ ꯃꯍꯥꯛꯀꯤ ꯇꯨꯡ ꯏꯜꯂꯝꯃꯤ꯫ ꯌꯦꯡꯉꯨ, ꯀꯨꯁꯇꯤ ꯊꯨꯡꯕ ꯑꯃꯅ ꯃꯍꯥꯛꯀꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯍꯥꯛꯄꯨ ꯈꯨꯔꯨꯝꯖꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯌꯥꯕꯤꯔꯕꯗꯤ ꯅꯍꯥꯛꯅ ꯑꯩꯕꯨ ꯁꯦꯡꯍꯟꯕ ꯉꯝꯃꯤ꯫ ꯖꯤꯁꯨꯅ ꯃꯈꯨꯠ ꯇꯤꯡꯊꯣꯛꯇꯨꯅ ꯅꯤꯄꯥ ꯑꯗꯨꯕꯨ ꯁꯣꯛꯂꯒ ꯍꯥꯏ, "ꯑꯩꯅ ꯌꯥꯔꯦ, ꯅꯍꯥꯛ ꯁꯦꯡꯖꯔꯣ"꯫ ꯈꯨꯗꯛ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯀꯨꯁꯇꯤ ꯂꯥꯏꯅꯥ ꯑꯗꯨ ꯁꯦꯡꯂꯝꯃꯤ꯫ ꯃꯗꯨꯗ ꯖꯤꯁꯨꯅ ꯃꯉꯣꯟꯗ ꯍꯥꯏ, "ꯌꯦꯡꯉꯨ, ꯃꯤ ꯀꯅꯥ ꯑꯃꯠꯇꯗ ꯅꯍꯥꯛꯅ ꯍꯥꯏꯒꯅꯨ, ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯆꯠꯇꯨꯅ ꯅꯁꯥ ꯑꯗꯨ ꯄꯨꯔꯣꯍꯤꯠꯇ ꯎꯠꯂꯨ ꯑꯃꯁꯨꯡ ꯃꯈꯣꯏꯗ ꯁꯥꯈꯤ ꯑꯣꯏꯅꯕ ꯃꯧꯁꯤꯅ ꯌꯥꯊꯪ ꯄꯤꯈꯤꯕ ꯈꯨꯗꯣꯜ ꯑꯗꯨ ꯀꯠꯂꯨ"꯫ ꯂꯥꯟꯃꯤ 100ꯒꯤ ꯃꯄꯨꯅ ꯊꯥꯖꯕ꯫ ꯖꯤꯁꯨꯅ ꯀꯄꯔꯅꯥꯎꯝꯗ ꯆꯪꯕ ꯃꯇꯝꯗ ꯂꯥꯟꯃꯤ 100ꯒꯤ ꯃꯄꯨꯅ ꯃꯍꯥꯛꯀꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯄꯥꯡꯕꯤꯅꯕ ꯍꯥꯏꯖꯔꯛꯏ꯫ ꯃꯍꯥꯛꯅ ꯍꯥꯏ, "ꯏꯕꯨꯡꯉꯣ, ꯏꯅꯥꯏ ꯑꯃ ꯅꯥꯀꯟ ꯅꯥꯝꯃ ꯁꯤꯊꯗꯨꯅ ꯁꯥꯊꯤꯅ ꯅꯥꯗꯨꯅ ꯌꯨꯝꯗ ꯂꯩꯔꯦ"꯫ ꯖꯤꯁꯨꯅ ꯃꯉꯣꯟꯗ ꯍꯥꯏ, "ꯑꯩꯅ ꯂꯥꯛꯇꯨꯅ ꯃꯍꯥꯛꯄꯨ ꯐꯍꯟꯒꯅꯤ"꯫ ꯑꯗꯨꯕꯨ ꯂꯥꯟꯃꯤ 100ꯒꯤ ꯃꯄꯨ ꯑꯗꯨꯅ ꯈꯨꯝꯂꯛꯏ, "ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯑꯩꯒꯤ ꯌꯨꯝꯗ ꯂꯦꯡꯕꯤꯔꯛꯄ ꯏꯇꯤꯛ ꯆꯥꯗꯦ, ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯋꯥ ꯑꯗꯨꯇ ꯍꯥꯏꯕꯤꯌꯨ, ꯑꯗꯨꯒ ꯑꯩꯒꯤ ꯏꯅꯥꯏꯒꯤ ꯑꯅꯥꯕ ꯐꯒꯅꯤ꯫ ꯃꯔꯝꯗꯤ ꯑꯩꯁꯨ ꯃꯇꯤꯛ ꯂꯩꯕ ꯃꯄꯨ ꯑꯃꯒꯤ ꯃꯈꯥꯗ ꯂꯩꯕ ꯃꯤꯅꯤ꯫ ꯑꯩꯒꯤ ꯏꯈꯥꯗ ꯂꯥꯟꯃꯤꯁꯤꯡ ꯂꯩ, ꯑꯗꯨꯒ ꯑꯩꯅ ꯃꯤ ꯑꯃꯗ ꯆꯠꯂꯨ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯆꯠꯂꯤ, ꯑꯇꯣꯞꯄ ꯑꯃꯗ ꯂꯥꯛꯎ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯂꯥꯛꯏ, ꯑꯩꯒꯤ ꯏꯅꯥꯏꯗ ꯃꯁꯤ ꯇꯧ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯇꯧꯏ"꯫ ꯑꯗꯨꯒ ꯖꯤꯁꯨꯅ ꯃꯗꯨ ꯇꯥꯕꯗ ꯉꯛꯂꯗꯨꯅ ꯃꯍꯥꯛꯀꯤ ꯇꯨꯡ ꯏꯜꯂꯤꯕꯁꯤꯡꯗ ꯍꯥꯏ, "ꯇꯁꯦꯡꯅꯃꯛ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯔꯤ, ꯑꯩꯅ ꯏꯖꯔꯦꯜꯗ ꯐꯥꯎꯕ ꯑꯁꯨꯛ ꯊꯥꯖꯕ ꯆꯦꯠꯄ ꯃꯤ ꯐꯪꯗ꯭ꯔꯤ꯫ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯔꯤ ꯃꯗꯨꯗꯤ ꯃꯤ ꯀꯌꯥꯅ ꯅꯣꯡꯄꯣꯛ ꯑꯃꯁꯨꯡ ꯅꯣꯡꯆꯨꯞꯇꯒꯤ ꯂꯥꯛꯂꯒ ꯑꯕ꯭ꯔꯥꯍꯝ, ꯏꯁꯥꯛ ꯑꯃꯁꯨꯡ ꯖꯥꯀꯣꯕꯀ ꯂꯣꯏꯅꯅ ꯁꯔꯒ ꯂꯩꯕꯥꯛꯇ ꯐꯝꯃꯤꯟꯅꯒꯅꯤ, ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯂꯩꯕꯥꯛꯀꯤ ꯃꯆꯥꯁꯤꯡ ꯑꯗꯨ ꯃꯄꯥꯟꯒꯤ ꯑꯃꯝꯕꯗ ꯂꯪꯊꯣꯛꯀꯅꯤ, ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯀꯞꯀꯅꯤ ꯑꯃꯁꯨꯡ ꯃꯌꯥ ꯀ꯭ꯔꯛ-ꯀ꯭ꯔꯛ ꯆꯤꯛꯀꯅꯤ"꯫ ꯑꯗꯨꯒ ꯖꯤꯁꯨꯅ ꯂꯥꯟꯃꯤ 100ꯒꯤ ꯃꯄꯨ ꯑꯗꯨꯗ ꯍꯥꯏ, "ꯆꯠꯂꯨ, ꯅꯍꯥꯛꯅ ꯊꯥꯖꯕꯒꯨꯝꯅ ꯃꯗꯨ ꯅꯉꯣꯟꯗ ꯑꯣꯏꯔꯁꯅꯨ"꯫ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯑꯗꯨ ꯄꯨꯡꯖꯥ ꯑꯗꯨꯃꯛꯇꯗ ꯐꯔꯝꯃꯤ꯫ ꯖꯤꯁꯨꯅ ꯑꯅꯥꯕ ꯀꯌꯥꯕꯨ ꯐꯍꯟꯕ꯫ ꯖꯤꯁꯨꯅ ꯄꯤꯇꯔꯒꯤ ꯃꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯄꯤꯇꯔꯒꯤ ꯃꯅꯦꯝꯄꯣꯛ ꯑꯔꯨꯝ ꯍꯧꯗꯨꯅ ꯍꯤꯞꯇꯨꯅ ꯂꯩꯕ ꯎꯔꯦ꯫ ꯃꯗꯨꯗ ꯃꯈꯨꯠꯇ ꯁꯣꯛꯄꯗ ꯃꯍꯥꯛꯀꯤ ꯑꯔꯨꯝ ꯊꯥꯔꯦ, ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯧꯒꯠꯇꯨꯅ ꯃꯍꯥꯛꯀꯤ ꯊꯧꯒꯜ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯄꯗ ꯃꯤꯁꯤꯡꯅ ꯕꯨꯠ ꯆꯪꯕ ꯃꯌꯥꯝ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯋꯥꯍꯩꯅ ꯐꯠꯇꯕ ꯊꯋꯥꯏꯁꯤꯡꯕꯨ ꯇꯥꯟꯊꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯅꯥꯕ ꯃꯤ ꯄꯨꯝꯅꯃꯛꯄꯨ ꯐꯍꯟꯕꯤꯔꯝꯃꯤ꯫ ꯃꯁꯤ ꯋꯥ ꯇꯥꯛꯊꯣꯛꯄ ꯌꯦꯁꯥꯌꯥꯅ ꯍꯥꯏꯈꯤꯕ ꯑꯗꯨ ꯊꯨꯡꯅꯅꯕꯅꯤ, "ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯑꯩꯈꯣꯏꯒꯤ ꯑꯁꯣꯟꯕꯁꯤꯡ ꯂꯧꯗꯨꯅ ꯄꯨꯕꯤꯔꯦ, ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯥꯁꯤꯡ ꯄꯨꯕꯤꯔꯦ"꯫ ꯁꯦꯕꯣꯛ ꯑꯣꯏꯕꯒꯤ ꯆꯥꯡꯌꯦꯡ꯫ ꯑꯗꯨꯒ ꯖꯤꯁꯨꯅ ꯃꯍꯥꯛꯄꯨ ꯀꯣꯏꯁꯤꯜꯂꯤꯕ ꯑꯆꯧꯕ ꯃꯤꯌꯥꯝ ꯑꯗꯨ ꯎꯔꯗꯨꯅ ꯄꯥꯠ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯂꯥꯟꯊꯣꯛꯅꯕ ꯌꯥꯊꯪ ꯄꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯋꯥꯌꯦꯜ ꯌꯥꯊꯪꯒꯤ ꯑꯣꯖꯥ ꯑꯃꯅ ꯃꯍꯥꯛꯀꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏ, "ꯒꯨꯔꯨ, ꯅꯍꯥꯛꯅ ꯆꯠꯄ ꯃꯐꯝ ꯈꯨꯗꯤꯡꯗ ꯑꯩꯅ ꯅꯇꯨꯡ ꯏꯟꯖꯒꯅꯤ"꯫ ꯃꯗꯨꯗ ꯖꯤꯁꯨꯅ ꯃꯉꯣꯟꯗ ꯍꯥꯏ, "ꯂꯝꯍꯨꯏꯁꯤꯡꯒꯤ ꯃꯈꯨꯟ ꯂꯩ ꯑꯃꯁꯨꯡ ꯑꯇꯤꯌꯥꯒꯤ ꯎꯆꯦꯛꯁꯤꯡꯒꯤ ꯃꯍꯨꯝ ꯂꯩ, ꯑꯗꯨꯕꯨ ꯃꯤꯒꯤ ꯃꯆꯥꯅꯤꯄꯥ ꯑꯗꯨꯒꯤ ꯃꯀꯣꯛ ꯉꯥꯊꯐꯝ ꯂꯩꯇꯦ"꯫ ꯃꯍꯥꯛꯀꯤ ꯁꯦꯕꯣꯛꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯃꯉꯣꯟꯗ ꯍꯥꯏ, "ꯏꯕꯨꯡꯉꯣ, ꯑꯩꯅ ꯆꯠꯇꯨꯅ ꯏꯄꯥꯕꯨ ꯍꯥꯟꯅ ꯐꯨꯝꯖꯔꯨꯅꯕ ꯑꯩꯕꯨ ꯌꯥꯕꯤꯌꯨ"꯫ ꯑꯗꯨꯕꯨ ꯖꯤꯁꯨꯅ ꯃꯉꯣꯟꯗ ꯍꯥꯏ, "ꯑꯩꯒꯤ ꯏꯇꯨꯡ ꯏꯜꯂꯨ, ꯑꯁꯤꯕꯁꯤꯡꯅ ꯃꯈꯣꯏ ꯃꯁꯥꯒꯤ ꯑꯁꯤꯕꯁꯤꯡꯕꯨ ꯐꯨꯝꯁꯅꯨ"꯫ ꯖꯤꯁꯨꯅ ꯅꯣꯡ ꯅꯨꯡꯁꯤꯠ ꯈꯥꯝꯕ꯫
ꯃꯍꯥꯛꯅ ꯍꯤꯗ ꯂꯦꯡꯈꯠꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯁꯦꯕꯣꯛꯁꯤꯡꯅ ꯃꯍꯥꯛꯀꯤ ꯇꯨꯡ ꯏꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯌꯦꯡꯉꯨ, 이khang ꯈꯪꯍꯧꯗꯅ ꯄꯥꯠ ꯑꯗꯨꯗ ꯑꯀꯟꯕ ꯅꯣꯡ-ꯅꯨꯡꯁꯤꯠ ꯍꯧꯔꯛꯇꯨꯅ ꯏꯊꯛꯁꯤꯡꯅ ꯍꯤ ꯑꯗꯨ ꯀꯨꯞꯁꯤꯜꯂꯛꯂꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯦꯕꯣꯛꯁꯤꯡꯅ ꯃꯍꯥꯛꯀꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯍꯥꯛꯄꯨ ꯍꯧꯗꯣꯛꯇꯨꯅ ꯍꯥꯏ, "ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯌꯨ, ꯑꯩꯈꯣꯏ ꯁꯤꯕ ꯇꯥꯔꯦ"꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯃꯈꯣꯏꯗ ꯍꯥꯏ, "ꯍꯦ ꯊꯥꯖꯕ ꯋꯥꯠꯄꯁꯥ, ꯅꯈꯣꯏꯅ ꯀꯤꯔꯤꯕ ꯀꯔꯤꯒꯤꯅꯣ?" ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯧꯒꯠꯇꯨꯅ ꯅꯨꯡꯁꯤꯠ ꯑꯃꯁꯨꯡ ꯄꯥꯠ ꯑꯗꯨ ꯆꯩꯔꯝꯃꯤ, ꯑꯗꯨꯒ ꯃꯗꯨ ꯌꯥꯝꯅ ꯇꯞꯊꯈꯤ꯫ ꯃꯗꯨꯗ ꯃꯤꯁꯤꯡ ꯑꯗꯨꯅ ꯏꯉꯛ ꯉꯛꯂꯗꯨꯅ ꯍꯥꯏ, "ꯅꯨꯡꯁꯤꯠ ꯑꯃꯁꯨꯡ ꯄꯥꯠ ꯐꯥꯎꯕꯅ ꯍꯥꯏꯕ ꯏꯜꯂꯤꯕ ꯃꯍꯥꯛ ꯑꯁꯤ ꯀꯔꯝꯕ ꯃꯤꯅꯣ?" ꯕꯨꯠ ꯆꯪꯕ ꯃꯤ ꯑꯅꯤ ꯐꯍꯟꯕ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯥꯠ ꯑꯗꯨꯒꯤ ꯑꯇꯣꯞꯄ ꯅꯥꯀꯟꯗ ꯒꯗꯔꯥꯒꯤ ꯃꯤꯁꯤꯡꯒꯤ ꯂꯝꯗ ꯂꯥꯛꯄꯗ ꯃꯣꯡꯐꯝꯗꯒꯤ ꯍꯧꯒꯠꯂꯛꯄ ꯕꯨꯠ ꯆꯪꯕ ꯅꯤꯄꯥ ꯑꯅꯤꯅ ꯃꯍꯥꯛꯀ ꯊꯦꯡꯅꯔꯦ꯫ ꯃꯈꯣꯏ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯔꯝꯅ ꯃꯤ ꯀꯅꯥ ꯑꯃꯠꯇꯅ ꯂꯝꯕꯤ ꯑꯗꯨ ꯐꯥꯎꯗꯨꯅ ꯆꯠꯄ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯒ ꯌꯦꯡꯉꯨ, ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯏ, "ꯏꯁꯣꯔꯒꯤ ꯃꯆꯥꯅꯤꯄꯥ ꯖꯤꯁꯨ, ꯅꯍꯥꯛꯀ ꯑꯩꯈꯣꯏꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯕꯒꯦ? ꯃꯇꯝ ꯌꯧꯗ꯭ꯔꯤꯉꯩꯗ ꯅꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯑꯣꯠ-ꯅꯩꯕ ꯂꯥꯛꯂꯤꯕ꯭ꯔꯥ?" ꯑꯗꯨꯒ ꯃꯈꯣꯏꯗꯒꯤ ꯈꯔ ꯂꯥꯞꯅ ꯑꯣꯛ ꯁꯪꯒꯨ ꯑꯃ ꯃꯆꯤꯟꯖꯥꯛ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯕꯨꯠꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯖꯩ, "ꯅꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯇꯥꯟꯊꯣꯛꯂꯕꯗꯤ ꯑꯣꯛ ꯁꯪꯒꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯕꯨ ꯆꯪꯍꯟꯕꯤꯌꯨ"꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯃꯈꯣꯏꯗ ꯍꯥꯏ, "ꯆꯠꯂꯨ"꯫ ꯃꯗꯨꯗ ꯕꯨꯠꯁꯤꯡ ꯑꯗꯨ ꯊꯣꯛꯈꯤꯗꯨꯅ ꯑꯣꯛ ꯁꯪꯒꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯑꯗꯨꯒ ꯌꯦꯡꯉꯨ, ꯑꯣꯛ ꯁꯪꯒꯨ ꯑꯄꯨꯝꯕ ꯑꯉꯝꯕ ꯑꯗꯨꯗ ꯀꯡꯉꯥꯎꯅꯗꯨꯅ ꯄꯥꯠꯇ ꯆꯦꯟꯊꯔꯛꯂꯒ ꯏꯁꯤꯡꯗ ꯁꯤꯈꯤ꯫ ꯃꯗꯨꯗ ꯑꯣꯛ ꯆꯦꯜꯂꯤꯕꯁꯤꯡ ꯑꯗꯨ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯁꯍꯔꯗ ꯆꯠꯈꯤꯗꯨꯅ ꯊꯣꯛꯈꯤꯕ ꯈꯨꯗꯤꯡꯃꯛ ꯇꯝꯂꯨꯔꯦ, ꯕꯨꯠ ꯆꯪꯂꯝꯕꯁꯤꯡꯗ ꯊꯣꯛꯈꯤꯕ ꯑꯗꯨꯁꯨ ꯇꯝꯈꯤ꯫ ꯑꯗꯨꯒ ꯌꯦꯡꯉꯨ, ꯁꯍꯔ ꯑꯗꯨꯗ ꯂꯩꯕ ꯄꯨꯝꯅꯃꯛꯅ ꯖꯤꯁꯨꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯍꯥꯛꯄꯨ ꯎꯔꯕꯗ ꯃꯈꯣꯏꯒꯤ ꯂꯝꯗꯒꯤ ꯃꯍꯥꯛꯅ ꯂꯦꯡꯊꯣꯛꯈꯤꯅꯕ ꯍꯥꯏꯖꯈꯤ꯫